Ahanbada social media dagi lokacharaga Arambai Tengol gi Lusing Purel Korounganba torokpa post ama lokacharaga ipu tawpa khangbana panba leibak ni mapugi nungdam yengsi sanadi mai itla ilaga langba henbani sengba henbani aikhoi ninghanaba yade aikhoina thauna leina thengnaba tai mapu sena thagonsi PM Modina Manipur gi damakta tawragliba thabaksing asigi laman aikhoina singba mathou tai biren pawsi kanglaipak ki Meira pawse dagi lokachabani India lenga ka chanminadragadi Manipur da natana North East kanba wagani kumja 1961 gi matungda Manipur da sanglakpa mioising citizen natte kumja 1961 gi mamangda lairamba kanglup khudimak punna tungkoina leiminagani Prime Minister Narendra Modi na Manipur gi damakta tawragliba thabaksing asigi laman aikhoina singba mathou tai haina Chief Minister N Birena phongdokre ngasigi thauram aduda beneficiary lising kunga tarukta health death education amadi labor benefits sing yenthoki Chief Minister Namakhata phongdokhibadi Department of Skills Labor Employment and Entrepreneurship Government of Manipur gi makhada Manipur Building and Other Instruction Workers Welfare Board na sinduna Palace Compound da leiba hapta kangjibungda pangthokiba mega function for distribution for welfare benefits ki thauramda Chief Minister Birena phongdokhibani thauram aduda BJP gi President A Sarda Labor Department gi Minister Haikam Dingo yauna MLA Minister Singsu Saruyaki Chief Minister Namakhata na phongdokhibada hojik Manipur gi oriba phibam awaba tangkak amada miyam chatminari lengak nasu miyam gi tawdaba yadraba thabak sing leptana paikhali mamang sahi gi May 3 dagi hawrakiba irang asina lengak amadi community amakhakta atatai oina tarakani haina khalude irang asina maram oiduna misi mina kaya thokiba yum mai kaya thakiba thohaningdaba thodok kaya thokiba asi laibak thibani hojikti lamdam masida santi khara lakpa haure chingkhong singyada state force thamba lusilaka dore sahi manga taruki mamangda oiramba santi leiba nungaiba mingsat leiba Manipur adu amuk hanjilaknaba miyam punna honaminasi haiki Chief Minister Namakhata aduna hai Prime Minister Modi na sotharaba miyam gidama paikhaleba scheme kaya gi manungda nupi oibi singda hena miyeng sangduna nupi singi oiba scheme kaya leptana paikhaleba thabak sing ase aikhoina taraina lobu sumloi Arunachal Pradesh Terminal inauguration tawbagi thoramda Manipur gi oina chakhot thaurangi damak lupa crore 3,300 lauthoki masida community kunthraumdoi kuntramari gi community mall sanaba lupa crore samaga nifumapan sports field sanaba crore 9 amadi national highway semnaba yauri hairiba sing ase athubada sem saba haunaba thorang tawragani border fencing khatana leramba sing fencing khaba hauduna loisalakpa saruk yaure ngasi Manipur da tholiba phiba masi karidagi oirakhibano lamdam masida mitop changsin khibasi kamaina changsilakhibano haiba miyamna munna khanabiyu emotion da warep lobigano lenga ki oibo wakhalamadi warep na leibak ase ngasigi phiba masi yaurakhibani yeknaba kanano marup kanano khangdokhadabani aikhoi loina amana amabu nungsina loinagadabani haina phongdokladuna Bharat lenga ka punna chanminadrabadi Manipur gi tungi lambi wagani North East protect tawbangam loi PM Modi na Manipur gi damak tawriba thabak sing asigi laman aikhoina singba mathou tai miyamna punna PM gi laman singminasi phongdokhi Labor Minister Haikam Dingo na phongdokhibada 2010 da establish tawkiba Labor Board asi 2017 da DM Biren gi makhada miyeng changduna Labor Board asigi makhada leiriba scheme sing paikhatpa hawrokpadagi miyamna masak khangba ngamkhibani Ministry of Labor gi makhada inauna PMSYM pension scheme ama adopt tawi masina implement tawraglagadi card holder singda tha kudingi lupa 3,000 phanghangadawribani haina phongdokladuna Labor Board ki makhada leiriba scheme singi kanaba miyam punna lominasi haiki ngasigi thauramada punna beneficiary 10,000 ta health death education amati labor benefits sing yenthoki